Maraksida Committee on Tribal Unity Kotu Kangpokpi Nangasi Harautel Amadi Konsa Kungi Marakta Kuki Ani Sikibagi Tautopu Yamna Kanna Kandem Tawaga Loinana Kangpopi Districta Kudaktagi Emergency Shutdown Lautokre Kotugi Media Stella Tadorakwa Chirolaman Hai Ngasi Laikidaba Kuki Joe Ani Adu Mara Laizadaba Kunjas Singni Amadi Makoina Hauruba Taudana Maite Insurgent Singna Harautel Amadi Konsa Kunda Atek Toropada Laikidabani Ngasi Famkiba Kotugi Kudaki Oiba Mifam Amana Emergency Shutdown Asi Makoigi Kuki Sing Hauzik Laidiba Nakchatpa Laingak Asigi Makada Safabo Oidre Haiba Wafamasi Union Governmenta Kangananaba Kaubuni Haina Cherolasina Hai Mifamaduna Manipurdagi Tongana Tabagi demand Asi Atugo Matamda Tabak Wina Pangtoknaba Taksin Bahana Lepnaki Press Atu Akai Tabak Amadi Kotugi unit Singdi shutdown asidagi komthokani hairakli Cherolasina Hai Kuki Joe community na Hanna Haizava asi Union Home Ministry na Tabiram Labadi Laibaktiba Tongdok Pareng ama Tokliba asi Toklam Daba Yabani Hainasu Kotugi Cherolasina Makatari